ngasi asidi ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠꯀꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯈꯪꯕ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦ꯫ ꯏꯃꯥꯒꯤ ꯑꯍꯥꯟꯕꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯃꯥꯒꯤ ꯃꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯑꯍꯥꯟꯕꯒꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥꯐꯝ ꯍꯥꯏꯗꯤ ꯁꯥꯐꯝ ꯂꯥꯟꯐꯝ ꯍꯥꯏꯗꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯂꯥꯡꯕꯟ ꯉꯥꯛꯄ ꯑꯗꯒꯤ ꯂꯥꯟꯊꯦꯡꯅꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯦꯛꯅꯕ ꯃꯥꯌꯣꯡ ꯌꯥꯕ ꯆꯠꯂꯝꯗꯥꯏꯗ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯏꯀꯣ꯫ ꯑꯁꯤꯒꯤ ꯐꯅꯦꯛ ꯑꯁꯦ ꯃꯃꯤꯡ ꯍꯥꯟꯅ ꯍꯥꯏꯔꯝꯂꯒꯦꯀꯣ꯫ ꯁꯤꯌꯣꯝ ꯂꯩ, ꯑꯩꯈꯣꯏꯒꯤ ꯁꯤꯌꯣꯝ ꯂꯩ ꯅꯥꯎꯀꯜ ꯐꯅꯦꯛ ꯏꯃꯥꯒꯤ ꯑꯍꯥꯟꯕꯒꯤ ꯐꯅꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯁꯤꯗꯩꯗ ꯁꯤꯕꯤꯒꯅꯤꯀꯣ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯣꯏꯗ ꯁꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯤꯒꯤꯁꯦ ꯑꯁꯨꯃꯥꯏꯅ ꯁꯤꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯧꯔꯤꯗ ꯉꯛꯁꯝꯗ ꯁꯤꯕꯁꯨ ꯌꯥꯏꯀꯣ ꯏꯃꯥꯒꯤ ꯁꯤꯌꯣꯝ ꯂꯩ ꯅꯥꯎꯀꯜ ꯐꯅꯦꯛꯁꯦ꯫ ꯑꯁꯨꯃꯥꯏꯅ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯤꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯉꯥꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯁꯣꯛ ꯑꯄꯟ ꯂꯩꯇꯦ, ꯊꯥꯡ ꯇꯦꯟꯅ ꯁꯣꯛꯄ ꯉꯝꯗꯦ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯌꯦꯛꯅꯕꯅ ꯏꯟꯊꯨꯕ ꯂꯥꯛꯆꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯏꯕꯦꯟꯁꯤꯡ ꯑꯗꯨꯅ ꯊꯝꯕꯤꯔꯝꯃꯤꯀꯣ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨ ꯈꯛꯇꯅ ꯄꯣꯛꯄ ꯃꯆꯥ ꯑꯗꯨꯒꯤ ꯅꯠꯇꯦꯀꯣ꯫ ꯁꯤꯌꯣꯝ ꯂꯩ ꯅꯥꯎꯀꯜ ꯐꯅꯦꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯕ ꯉꯝꯕ, ꯍꯥꯏꯗꯤ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯃꯥ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯦ ꯃꯃꯥꯃꯛꯅꯤ ꯈꯟꯕ ꯉꯝꯕ ꯃꯆꯥꯁꯤꯡ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡꯅ ꯍꯥꯏꯔꯤꯕ ꯐꯅꯦꯛ ꯑꯁꯦ, ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯦ ꯑꯗꯨꯃꯛ ꯀꯤꯕ ꯌꯥꯏ, ꯉꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ ꯏꯄꯨ ꯏꯕꯦꯟꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯑꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯐꯅꯦꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯂꯩꯁꯤꯟꯕꯤ ꯐꯅꯦꯛ ꯍꯥꯏꯗꯨꯅ ꯑꯅꯤꯁꯨꯕꯗ ꯌꯥꯎꯈ꯭ꯔꯤꯕ ꯐꯅꯦꯛ ꯑꯁꯤꯅ ꯑꯁꯤꯗꯤ ꯁꯦꯒꯥꯏꯕ ꯑꯗꯒꯤ ꯀꯩꯗꯧꯕ ꯌꯥꯗꯦꯀꯣ, ꯁꯦꯒꯥꯏ ꯈꯣꯠꯀꯥꯏꯕ ꯌꯥꯗꯦ꯫ ꯑꯁꯤꯒꯤ ꯐꯅꯦꯛ ꯑꯁꯤꯗꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯍꯨꯝ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯄꯨꯊꯣꯛꯄ ꯉꯝ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯐꯅꯦꯛ ꯑꯁꯦ ꯑꯁꯤꯃꯛꯅ ꯑꯗꯨꯃꯛ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯄꯨꯁꯦ ꯏꯔꯥꯠ ꯊꯧꯅꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤꯀꯣ꯫ ꯑꯗꯨꯅ ꯐꯅꯦꯛ ꯑꯁꯤꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯏꯔꯥꯠ ꯊꯧꯅꯤꯗꯨꯗꯩꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤꯁꯨ ꯍꯥꯏꯔꯤꯕ ꯐꯅꯦꯛ ꯑꯁꯦ ꯑꯗꯨꯃꯛ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯊꯝꯕꯤꯌꯣ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯅꯦꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯣꯛꯆꯕ ꯃꯆꯥ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯗꯨꯒꯤ ꯈꯛꯇꯅꯤ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯦ ꯑꯁꯤꯒꯤ ꯐꯅꯦꯛꯁꯤꯃꯗꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯍꯨꯝꯁꯨꯕꯗ ꯂꯥꯛꯈꯤꯕ ꯏꯃꯥꯒꯤ ꯐꯅꯦꯛꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯎꯌꯣꯝ ꯁꯤꯌꯣꯝ ꯅꯥꯎꯀꯜ ꯐꯅꯦꯛ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯦ꯫ ꯅꯥꯎꯌꯣꯝ ꯁꯤꯌꯣꯝ ꯅꯥꯎꯀꯜ ꯐꯅꯦꯛ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯤꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯥꯏꯗꯤ ꯏꯃꯥꯅ ꯄꯨꯊꯣꯔꯛꯈꯤꯕ ꯑꯉꯥꯡꯗꯣ ꯑꯗꯨꯃ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕ, ꯑꯗꯨꯃ ꯈꯛꯀꯤ ꯑꯣꯏꯒꯗꯕ꯫ ꯑꯗꯨꯒ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯔꯤ ꯃꯉꯥ, ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯔꯤ ꯃꯉꯥ ꯁꯨꯕ ꯑꯗꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯄꯣꯛꯂꯛꯏꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯠꯄ ꯐꯅꯦꯛ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯎꯌꯣꯝ ꯁꯤꯌꯣꯝ ꯅꯥꯎꯀꯜ ꯐꯅꯦꯛ ꯑꯁꯦ꯫ ꯑꯁꯤꯒꯤꯁꯤꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯒꯤ ꯃꯒꯨꯜ ꯍꯥꯏꯇꯥꯔꯦ, ꯁꯤꯖꯤꯟꯅꯕꯒꯤ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯃꯒꯨꯜꯁꯤꯅ ꯈ꯭ꯋꯥꯡꯗ ꯁꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯃꯦ꯫ ꯑꯁꯤꯅ ꯈ꯭ꯋꯥꯡꯗ ꯁꯤꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯐꯠꯇ ꯍꯥꯎꯊꯤ ꯑꯗꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯌꯦꯡꯁꯤꯟꯕ, ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯔꯣꯏ, ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯨ ꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ
ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯗꯤ ꯄꯥꯔꯤ ꯏꯃꯣꯝꯁꯤꯡꯗꯨꯗ ꯁꯤꯖꯤꯟꯕꯤꯗꯨꯅ ꯀꯥꯟꯅꯕꯁꯤꯡ ꯑꯁꯦ ꯑꯉꯥꯡꯁꯤꯡꯗꯨꯗ ꯐꯪꯖꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯏꯄꯥꯔꯤ ꯏꯃꯣꯝꯁꯤꯡꯗ ꯁꯤꯖꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯅꯦꯛ ꯃꯆꯦꯠ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯧꯔꯤꯗ ꯄꯥꯝꯕꯣꯝꯗ ꯁꯤꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯅꯥꯒꯨꯝꯕꯤꯁꯨ ꯑꯗꯨꯃꯛ ꯊꯕꯛ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯆꯐꯨ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯁꯝꯕꯤꯗ ꯈꯪꯅꯕ ꯂꯣꯟꯗ ꯉꯥꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯖꯟꯇ꯭ꯔ ꯍꯥꯏꯅꯁꯨ ꯈꯪꯅꯔꯦ꯫ ꯑꯗꯨꯒ ꯇꯄꯤꯁ ꯀꯣꯄꯣꯁ ꯍꯥꯏꯅꯁꯨ ꯂꯣꯏꯅ ꯉꯥꯡꯅꯤꯡꯕ ꯂꯣꯟꯗ ꯑꯗꯨꯃꯛ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯆꯐꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯏꯕꯦꯜꯁꯤꯡ ꯑꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗꯩꯗ ꯍꯥꯞꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤ ꯐꯅꯦꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯒꯗꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯑꯝꯗꯥꯏꯗ ꯌꯨꯝꯗ ꯂꯩꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯒꯗꯕ ꯈꯨꯔꯨꯝꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯌꯣꯝ ꯂꯩ ꯅꯥꯎꯀꯜ ꯐꯅꯦꯛ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯂꯩꯈ꯭ꯔꯤꯕ ꯑꯔꯣꯏꯕꯒꯤ ꯅꯥꯎꯌꯣꯝ ꯑꯗꯒꯤ ꯁꯤꯌꯣꯝ ꯅꯥꯎꯀꯜ ꯐꯅꯦꯛ ꯑꯁꯤꯅ ꯈ꯭ꯋꯥꯡꯗ ꯁꯤꯕꯗ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯟꯇ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯆꯐꯨ ꯑꯁꯤꯗ ꯍꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯤꯔꯤꯕ ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯥꯎꯌꯣꯝ ꯁꯤꯌꯣꯝ ꯅꯥꯎꯀꯜ ꯐꯅꯦꯛ ꯑꯁꯤꯅ ꯃꯈꯥꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯌꯣꯝ ꯂꯩ ꯅꯥꯎꯀꯜ ꯐꯅꯦꯛ ꯑꯁꯤꯅ ꯊꯛꯇ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯍꯥꯟꯕꯗ ꯍꯥꯟꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯎꯌꯣꯝ ꯁꯤꯌꯣꯝ ꯅꯥꯎꯀꯜ ꯐꯅꯦꯛ ꯑꯁꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏꯒꯤ ꯄꯨꯡꯕꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯡꯕꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯇꯨꯅꯤꯀꯣ ꯃꯃꯥꯡꯗꯣ ꯑꯩꯈꯣꯏ ꯍꯟꯇꯣꯛ ꯍꯟꯖꯤꯟꯒꯤ ꯈ꯭ꯋꯥꯏ ꯃꯀꯣꯛꯇꯣ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕꯗꯨꯗ ꯍꯥꯟꯗꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯣꯝ ꯂꯩ ꯅꯥꯎꯀꯜ ꯐꯅꯦꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯔꯨꯞ ꯏꯄꯤꯖ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠꯄꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯂꯤꯗ ꯍꯥꯞꯇꯨꯅ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯆꯐꯨ ꯑꯁꯤꯗ ꯍꯥꯟꯖꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯕ ꯊꯧꯗꯥꯡꯗꯣ ꯄꯥꯡꯃꯤꯟꯅꯔꯁꯦ꯫ ꯍꯥꯏꯔꯤꯕ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗ ꯄꯥꯝꯕꯣꯝꯗ ꯉꯛꯇ ꯌꯥꯎꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨ ꯀꯤꯔꯨꯒꯅꯤ? ꯀꯤꯐꯝꯁꯨ ꯊꯣꯛꯇꯦ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯀꯤꯁꯨ ꯀꯤꯔꯛꯇꯦ꯫ ꯅꯤꯡꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯍꯥꯏꯗꯤ ꯅꯤꯡꯍꯟꯅꯕꯒꯤ ꯃꯅꯤꯡꯍꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯦꯛꯆꯥꯗꯁꯨ ꯂꯩꯔꯛꯇꯦ꯫ ꯊꯧꯅꯥ ꯐꯕ ꯃꯄꯥꯔꯤ ꯃꯃꯣꯝ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯕꯤ ꯏꯃꯥꯅ ꯄꯣꯛꯄꯤꯅꯤ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯉꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯂꯥꯡꯕꯜ ꯊꯦꯡꯅꯒꯅꯤ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯃꯥꯏꯁꯨ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯔꯨꯞ ꯏꯄꯤꯖ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤꯗꯤ ꯏꯆꯦ ꯏꯆꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯂꯧꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯉꯩꯗ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯒ ꯑꯩꯈꯣই ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯉꯥꯛꯃꯤꯟꯅꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯝꯖꯤꯡꯕꯤꯕ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯄꯥꯛꯁꯨ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯃꯩꯇꯩ ꯂꯩꯃ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯐꯅꯦꯛ ꯃꯆꯦꯠꯀꯤ ꯃꯥꯒꯤ ꯃꯒꯨꯜꯁꯤꯡ ꯑꯁꯤꯕꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫